Takhel Kaltola School da Mite Jogoi Sana Chatra Singha Mite dance ko represent toki. Takhel da leba Birimura Community Hall da Nupilan Memorial Day amoksung akthok chakre. Memorial Day da Manipur ki pau kraba oja singna martial art chu utchakre. Engminarasi mayam Manipur ki pau kraba martial art hang haiwa mamit mamana kupchale haraga thabi kakpa kumra kakpa amasung khang ten haiwa